Nushiraba viewers singbu Elizabeth Ilangbamna channel asida taramna okchari. Ngasisu mayamgidamakta nungairaba Hollywood movie ama puduna lakchari film adudi Wrong Turn 2 ki Dead in hairaba film asini. Film asi horror amasung thriller da yumpam oiba film amani. Film asi 25 August 2007 da release sauki. Film asigi director na Jolins. Aduga film asigi producer na Jeff Frelick. Film asida yauriba character sing khara pallavada Nina Papaski saktam da Erika, Elena gi saktam da Crystal Lowe, Dal Murphy gi saktam da Henry Rollins, Jack gi saktam da Texas Bechel, Kimberly gi saktam da Kimberly Catwell, Amber gi saktam da Daniela Alonso, Mara gi saktam da Alexa Palladino. Film asi explain tawjarakpada soikilan kiba yauragasu mayamna ngakpiyu amadi channel asibu support tawba kaubiganu haina nungshiraba viewers singda nolokni singjari. Aduni mayam film asi kari kamdawano haibadu mayam punna yengminarsi. Film asigi ahanba sin maktada West Virginia gi umang amagi lambi amada Kimberly car thawduna Tomiga phone wari sanaduna laklami. Tomiga Kimberlyga wari sanariva asi reality show gi anoba project amagidamag sanabani. Adumna sanaduna lakpa aduda lambi lamlo ani fangba ama Kimberly na thengnabadu Tommy dashu karamba lambi da chatkadabano haina hanglami. Tommy na hairakpa lambi aduda Kimberly na laklami. Adubu mana thawriba lambi adudi aranba haivadi wrong turn oirami. Kimberly na wari saduna Tommy gi laifam thiraga lakpaduda magi phone gi network ki problem lakpadagi mabani wari sanabadu leplami. Kimberly na network fangdavadagi sauduna ngaihak leiringaida khanghaudana miyoi ama magi car na thongki. Maduda Kimberly adu yamna kivaga loinana magi car dagi kumthaduna misak adugi manakta changlami. Kimberly na su mahaki mating pangbinaba haiduna lauki. Kana amatagi makhol tadrabada Kimberly na magi phone adu signal fangbra haina amuk yenglami adubu aremba tarami. Madudagi mahakna nupa adugi manakta changsinduna miyoi adugi makhanauda Kimberly gi makhut adu thingjinduna mahakpu kannaba hotnaringai tanja aduda ta aduna leiriba miyoi aduna Kimberly gi machinda chiktuna Kimberly bu hatnaba tawrami. Kimberly na kimanduna kapna mahaki car gi manakta lakpa lambiduda atopa sahingsaba miyoi amana singjang paiduna lairamba uki. Madudagi sahingsaba miyoi aduna Kimberly bu magi singjang na yanduna tangkai tana khaidoki. Aduga makhoi anina Kimberly gi tangkai tarba hakchang adu chingduna puki. Masigi matungda aikhoina dal na luchingba group amana Survivor game show namnavagidamag tawduna leiramba thengnabigani. Asumna makhoina Kimberly gi makhutta kana oina hapsige haina wanaraba matungda mara oina hapnaba dalna marada hairami. Adubu marana yaningda yabaga loinana makhoigi Survivor game show adugi chatminagadava miyoising adu khandoklaba matung rulesing adu dalna hairaba matung makhoi tongan ba maikaida chatnaki. Survivor game asida yauripa miyoising asigi manakongda mayamna camera amamam hapa ubigani. Aduga camera asina cover tawriba thabak khudingmak makhoigi truck amada leiriba control operating system aduda record tawduna leivadu mayamna thengnavigani. Mara amasung Nina makhoi ani sum laklami. Makhoigi chinjak thiwa lakpaduda Mara na madi vegetariani aduna sanga chade haiduna niyada haidami. Somdana nupa amana mapan thoktuna leiringaida sahing chaba miyoi amana mangakaktuna hatlaba matung chinglaga pukhivadu camera mapangi record aduda uba phangki. Dalna camera sing adu fix tawrami mahagna fix tawba loiraba matung karigumba amagi makhol amatarami. Maduda mana tung hanna yenglubada karimata udrabada mahak magi gari khamfamda chatlami. Mahakna magi gari adu thauge tawbada
Tire puncture oivagi makhol adu tabada mahak yamna sauninglami. Mahakna adumna sauduna leiringaida karigumba amagi makhol su tarami. Maduda mahakna chingnaba amaga loinana mana camera fix tauramliba mafam aduda chatlami. Dalna fix tauramba adu fifam kaina leirambadu ubada sauningladuna mahakna hairami madudi masana khangna tholokpana fagani natrabadi asok apan nangani haina. Adumna hainaringai aduda maikai kadom dagino khangdana tenjai kaya kaplakhi. Dal kanna chenkhi aduga u amada lumduna leiringaida khanghodana singjeng paiba ama mana lumduna leiriba u aduda yansinki. Maduda dalna hanna yenglubada sahing taba nupa adu leptuna leivadu mana urabada dalna magi thang adu nupa aduda hunki. Thang aduna nupa adugi mathawakti yalavada nupa aduna thang adu shatlaga thang aduda pakliva I adu maraina lekhi. Madu ubada dal haifet ngakpa fawbaga loinana chain ge tauravada sahing zaba pana dal bukinna thinduna phaki. Somdana Amber amasung Jonsi makhoi gi tinjak thiba lakpada Amber na tenjai atekpa ama taduna leirambadu urami. Adamna Amber na munna tenjai aduda yengduna leivaduda Josina hairami madudi atekpa tenjai adu makhoi gi tinjak thibada yamna mating oigani haina. Amber na magi manakta taramba chai amada magi khongopki mari adu punsilaga ta ama oina semki. Madu ubada Josi adu phagi tawduna laklami. Amber na Josi da langanu haiki aduga makhoina chinjak thirakli wasi pung ahum chupna thirakpada sa uchek amatagi makhol takhide aduna Amber na Josi bu langba pamlamde adubu Josi gi ingaw ngaujaba matau adudi halamde. Na shooting lawduna Jack amasung Elena wari sanaki. Maduda Jack ki isorna pibirakpa talent ama oiriba football sanabagi apambadudi handavagi waramsing adu phongdokpada Elena gi henba wangang adu ubada Jack na asomna turel ama leiva mali hairamlaga chatkirami. Mara amasung Nina makhoi gi chinjak thiba lakpada marana radiation elimination card adu netlubadagi alarm ama khonglakhi. Maduda marana hanne yenglubada laboratory gi madak nakpa amada explosion thokpagi footage adu turelda leire haibadu khanglabada maraga ninaga laklami. Marana wana hotnaduna footage adu mana lawki. Asumna ninasu yamna harawki. Somdana Jack amasung Elena na sexual oiba shooting ama lawnaba hotnabada Jack magi family na shooting asigi maramda wa thoklakani haiduna Jack chatki. Adubu Elena na da mahaki apambadu karino haibadu khanghanki. Mara amasung Nina na lakpada maragi boyfriend oiriba ga Elena ga leirambadu ubada mara wakhal warami. Nina na magi mamanavina wabadu ubada mahaki pukning themjin biba oina mahaki punsi wari lireduna hai. Aigi boyfriend adusu aigi luna tinaba imanavi amaga tuminaduna leiramki aduga mana aigi car sizinaduna sel kaya amasu lauramduna ai awapataki. Asumna wari sabiduna mahapu themki adubu mara magi thawai wabadudi kopangamkide. Mara na Ninada mahak Nina gumba natte haiki. Maduda Nina adu ikai nungsiya narami. Mara mahakna khanghodana haidokkhibani haiduna Nina bu themlami. Adubu Nina na tadana chatki. Jonsiga Amber ga laklami. Maduda Jonsigi crazy oiba wangang adu halamde. Makhoi sumlakpada Jonsina sa yaibagi manam ama nambaduda kaidano haina yenglubada sa yaiduna leiramba adu thengnarami. Maduda Amber nadi yaninglamde maramdi survival game show aduda masana masinjak thibagi rule adu Amber nadi thugaiba pamlamde. Adubu Jonsigi crazy oiba wangang na ngamduna Amber mabani changduna sa yairambadu lawduna makhoi lambi makhata na chatlami. Tasingbadi makhoi na puriba adu Kimberly gi hakchangi ayaiba sadongni adubu makhoi nadi porkni haina khalami. Somdana dal sahing chaba miyosing aduna makhong makut punsilaga yanduna thamlami. Sahing chaba amana mangwanda changsilaktuna magi mathabakta thangna thinduna
thang aduda tairakpa ising adu magi maraina leklammi aduga sahing chaba aduna magi thang adu phengladuna leivadu dalna su urami Nina amasung marana sumlakpada yum ama thengnarami aduga marana phone amutta taushi haiduna yum aduda changki makoina changbada yum aduda mi amadi phone amata leiramdabadu ubada ngaklami marana koina sum yenglubada sahing chaba sing adugi photo sing adu thengnawada yamna ngaklami Nina su yenglami adumna mabani ngakna yenglingaida karigumba amagi makhol tarakpadagi Lon nambabani yenglami Sahing chabi amana macha pokpadu urabada makhoi ani henda ngaklami Makhoina lona yengliba adu sahing chawa sing aduna urabada makhoi bu tanarakhi adubu makhoina thong adu toolbox tagi yot amana puna thaduna ngaklaba matung phamung amana amuk ngaksinduna makhoigi chenthokpham thiki Sahing chaba aduna su makhoina ngakliba thong adu thugaiduna makhoibu hatnaba tawrami Adumna taunaduna makhoi yum adugi toilet ke saruktagi ubaksing adu phaktatlaga makhoi chenki Makhoina sum chelakpada maragi makokta sahing chaba pana singjang hulaktuna marabu makokta yanki aduga mara mafam aduda siki Ninasu maragi matau adu ubada yamna akiva fawbaga loinena thawai hingnawagi makhatana chenki Pana maragi makokta yaliba singjang adu satlami Ninasu maikai khangdana chelaki aduga magi manakongda hapliba camera adu lokthoklaga camera aduna mangonda onsinduna mabu mating pangbiu hairamlaga magi camera adu hundoklamlaga chatki Somdana pa aduna ten ama paiduna chenkiwa ninabu chirami mana sum chirakpada minam nambaduda pana yamna mishing nasingna yenglami Nina pagi manak nakna lolami adubu mana gari ama thauraga laklaga mana chariba mi adugi saru adu Nina gi manakta hulakpadu ubada Nina yamna akiva fauki asumna pana Nina vu fangdravada sauraga mana thaurakliba gari aduda chatki Sahing chava aduna Elena na tore mapanda pothaduna leivadu ubada sahing chaba aduna lotna yengbadu magi nupina sauraduna Elena bo sahing chavi aduna thangna manangan aduda kayarak hanna yanduna hatki Somdana sahing chavana mi sing sembadu dalna urami tanja aduda pa amasung ma aduna maragi hakchang adu thamnamnaga makhoi amu gari thauduna chatki Sahing chaba aduna dalgi manakta changlakpadugi tanja lauduna dalna sahing chaba adubu phuki aduga magi makhongda kiriva thauri adu thangna kaktuna sahing chaba adubu makhatana phuki Mana furaba matung magi khuta kiriva thauri adu lokthoklingai aduda sahing chaba aduna mabu hatki tawrami adumna makhoi ani akanma mawongda khut thongnaki aduga sahing chaba aduna nongmai amal lauraga kapki tawrabada dalna munduna sahing chaba adubu kaptuna hatki Emna RV thauduna laktuna monitor aduda yengbada ki camera adu function tawdabaduda mana semduna leiringaida pa laktuna RV adu thauki adubu emnadi nil oravoi khalladuna RV adu thaudana ba hairami adubu pana emvu kinna thilaba matungda magi tenjai aduna emda tinduna laknarami Jack Amber amasung Johnsi makhoi ahum wari sanaduna leiringaida Nina adu hathu chelaki maduda Jack na kaidaure Nina maradi kaide lehore haina hanglubada maradi mafam asida leiramliba sahing chaba sing aduna hatkre hairami maduda makhoisu yamna ngakpa ama fauki adubu Johnsi di Nina na tawriba adu Survivor game show adugi acting ni khalladuna noktuna Nina gi nakta sanglatuna hai nangna uribado special effect ni asengba thaudok na te haina haiki maduda Nina na madu special effect na te asengbani haiki Nina gi wa adu Jack na di thajaduna chatnaba honaki adubu Johnsi di asengba na te haiduna chatningba mi chatlu haiduna anam kana leihogi tawrami adubu Amber na makhoina yariba sadong aduda Kimberly gi tatu adu urabada makhoina chakhiba sadong adu pok nate Kimberly gi sadong ni khanglaktuna Nina na haribadu asengbani haibadu thajarami
ꯖꯣꯟꯁꯤꯁꯨ ꯊꯥꯖꯔꯛꯇꯨꯅ ꯃꯍꯥꯛ ꯑꯣꯈꯤ꯫ ꯖꯦꯛꯅ ꯒꯦꯝ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏ ꯆꯦꯟꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯅꯤꯅꯥ ꯑꯗꯨ ꯌꯣꯠꯄꯤ ꯑꯃꯗ ꯅꯦꯠꯁꯤꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯖꯦꯛꯅ ꯑꯦꯝꯕꯔ ꯑꯃꯁꯨꯡ ꯖꯣꯟꯁꯤꯗ RVꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤ꯫ ꯑꯗꯨꯒ ꯖꯦꯛꯅ ꯅꯤꯅꯥꯒꯤ ꯔꯤꯁ ꯕꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯄꯥꯛ ꯑꯗꯨꯗ ꯌꯦꯠꯄꯤꯈꯤ꯫ ꯗꯥꯜ ꯌꯨꯝ ꯑꯃꯗ ꯁꯍꯤꯡ ꯆꯥꯕ ꯑꯍꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯕꯗ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯕꯣꯝ ꯑꯃꯅ ꯑꯍꯟ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯁꯣꯝꯗꯅ ꯖꯦꯛ, ꯑꯦꯝꯕꯔ ꯑꯃꯁꯨꯡ ꯅꯤꯅꯥꯅ ꯂꯥꯛꯄꯗ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯅ ꯑꯦꯂꯦꯅꯥꯒꯤ ꯃꯁꯝ ꯑꯃꯗꯤ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯃꯕꯥꯅꯤ ꯂꯩꯔꯝꯕꯗꯨꯗ ꯑꯦꯂꯦꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯖꯦꯛꯅ ꯆꯪꯁꯤꯜꯂꯨꯕꯗ ꯁꯍꯤꯡ ꯆꯥꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯅꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯟꯈꯤ꯫ ꯁꯣꯝꯗꯁꯨ ꯖꯦꯛ, ꯑꯦꯝꯕꯔ ꯑꯃꯁꯨꯡ ꯖꯣꯟꯁꯤ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯃꯈꯣꯏꯅ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨ ꯐꯨꯔꯝꯂꯒ ꯆꯦꯟꯈꯤ꯫ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯣꯛꯄꯗꯨꯗ ꯁꯥꯎꯔꯗꯨꯅ ꯂꯥꯎꯈꯤ꯫ ꯃꯗꯨꯗ ꯑꯦꯝꯕꯔꯅ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕ ꯇꯥ ꯑꯗꯨꯅ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯗ ꯍꯨꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯅ ꯑꯣꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯅꯥ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯖꯦꯛꯅ ꯅꯤꯅꯥ ꯊꯤꯔꯒ ꯂꯥꯛꯀꯦ ꯑꯗꯨꯅ ꯑꯦꯝꯕꯔ ꯑꯃꯁꯨꯡ ꯖꯣꯟꯁꯤꯕꯨ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯗꯨꯅ ꯖꯦꯛ ꯅꯤꯅꯥꯕꯨ ꯊꯤꯕ ꯍꯧꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯅꯤꯅꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯖꯦꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯤꯅꯥꯕꯨ ꯆꯤꯡꯈꯠꯄꯗ ꯖꯦꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯂꯩꯊꯦꯛꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯤꯅꯥꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯦꯝꯍꯟꯈꯤ꯫ ꯅꯤꯅꯥꯅ ꯑꯦꯝꯕꯔ ꯑꯃꯗꯤ ꯖꯣꯟꯁꯤ ꯑꯗꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯪꯈꯤ꯫ ꯃꯗꯨꯗ ꯖꯦꯛꯅ ꯃꯈꯣꯏ ꯑꯩꯈꯣꯏꯒ ꯃꯤꯜꯗ ꯎꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯍꯤꯡ ꯆꯥꯕꯁꯤꯡꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯃꯈꯣꯏ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯇꯨꯔꯦꯜ ꯑꯃꯅ ꯊꯠꯂꯝꯕꯗꯒꯤ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯅꯤꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈꯤ꯫ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯅꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯄꯥꯟꯗ꯭ꯔꯕꯗ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨ ꯁꯥꯎꯈꯤ꯫ ꯁꯣꯝꯗ ꯗꯥꯜꯁꯨ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯟꯖꯩꯗ ꯕꯣꯝ ꯍꯥꯞꯇꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯦꯝꯕꯔ ꯑꯃꯁꯨꯡ ꯖꯣꯟꯁꯤ ꯑꯗꯨ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯉꯥꯏꯍꯥꯛ ꯃꯕꯥꯅꯤꯅ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯄꯥꯅ ꯇꯦꯟ ꯀꯥꯞꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯖꯣꯟꯁꯤ ꯑꯗꯨ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯅ ꯊꯥꯛꯂꯝꯕ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯗ ꯊꯧꯔꯤꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯝꯕꯔꯅ ꯖꯣꯟꯁꯤꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯄꯥꯅ ꯂꯥꯛꯄꯗꯨ ꯖꯣꯟꯁꯤꯅ ꯎꯔꯕꯗ ꯖꯣꯟꯁꯤꯅ ꯑꯦꯝꯕꯔꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯝꯕꯔ ꯌꯥꯕ ꯀꯧꯕ ꯂꯩꯇꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯁꯤꯡꯖꯪ ꯑꯃ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯁꯨ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯍꯥꯛꯁꯨ ꯎꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯄꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯅ ꯇꯦꯟꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯍꯤꯡ ꯆꯥꯕ ꯑꯃꯗꯨꯗ ꯇꯦꯟ ꯑꯗꯨ ꯄꯤꯔꯒ ꯀꯥꯞꯄꯗ ꯇꯦꯟꯖꯩ ꯑꯃꯗ ꯃꯕꯥꯅꯤ ꯃꯀꯣꯛ ꯐꯥꯎꯗꯨꯅ ꯈꯨꯗꯛꯇ ꯁꯤꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯇꯥꯔꯛꯄ ꯏ ꯑꯗꯨ ꯁꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯁꯍꯤꯡ ꯆꯥꯕꯤ ꯑꯗꯨꯅꯁꯨ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯗꯥꯜꯅꯁꯨ ꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯛ ꯑꯃꯁꯨꯡ ꯅꯤꯅꯥ ꯑꯗꯨ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯆꯪꯗꯨꯅ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯅꯤꯅꯥꯅ ꯎꯄꯨ ꯑꯃ ꯏ ꯇꯩꯔꯒ ꯂꯩꯕꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯃꯥ ꯃꯆꯥ ꯀꯤꯃꯟꯗꯨꯅ ꯎꯄꯨ ꯑꯗꯨꯗ ꯂꯣꯠꯄꯗꯒꯤ ꯁꯤꯈꯤꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯔꯕꯗ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯁꯍꯤꯡ ꯆꯥꯕꯁꯤꯡꯒꯤ ꯃꯐꯝꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯅꯕ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯗ ꯃꯈꯣꯏꯒꯤ RV ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯅꯥꯅ ꯍꯥꯏ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯐꯦꯃꯤꯂꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯦꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯤꯅꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯦꯝꯅ ꯂꯥꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ RVꯗꯒꯤ ꯃꯥꯜꯂꯕꯗ ꯖꯦꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ RVꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕꯗ ꯑꯦꯝ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯦꯝꯒꯤ ꯀꯦꯃꯦꯔꯥꯗꯒꯤ ꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ
Jackna aimbo mga kaktuna hatpadu display aduda uravada Jack yamna akiva amaga loinana tung hanna yenglubada pa adu leptuna lairami. Maduda Jackna sauduna mana paidiva khulai aduna mamaida thaki adubu pana Jack pu phuduna mana makhong makhut pun sinduna Jack pu phaki. Makhoina taurivasing adu dalna tumina urami. Nina ne mikap tholakpada mi asivasinga leiramba duda yamna akiba hangoiba poklami. Jack su makhong makhut pun sinduna yanbaduda pana changchilaktuna magi pukchepta thangna thinduna sadong lakthoki. Aduga amuk hana thangna thinduna laknaki. Jack tagi lakthokiba sadong adu mana mi singi sadong kaktuna leiriba sahing chaba aduda pijaki. Ninada mana maru yaudaba nongmaina kaptuna kihanwaduda Ninana sauraduna mada machin chirubadagi mana ninada nongmaina mamaida sukhi. Jack na ninabu thado u haina laubadu dal na taduna dal makhoigi manaktamna lakhi. Ninana mikap tholakpada sahing javasing aduna mi thongba chaduna leirambadu thingnaki. Maduda sahing java amana ninada laknarubada ninana sahing java aduda machin thiki. Madudagi sahing java adu sauraktuna makhoina chariba mi thongba adu ninagi mayada insinki aduga nina hangoi manduna oki somdana dalna kairak amada kaduna sahing java sing adugi manakta changi tauringaida sahing chavi ama laktuna migi organ sing adu grinder amada chapkhaiduna tawbadu mana munna yenglami aduga mana chatkiva lambi aduda mahaksu laktuna Nina amasung Jack adu kannava hotnavada khanghodana alarm ama konglaki madudagi sahing javasing amasung Jack na khangki madudi kanagomba ama lae haibadu asumna sahing javasing aduna dalbu thirami dal nasu makhoina mabu thibadu manasu uraduna magi makhutta I thokhanduna makhoibu mafam amada kauthoktuna sahing java ani adu bom yauba tenjaina kaptuna hatkhi Jack na wanthaduna leiriba ninabu haugatnaba kauki nina su haugatlakhi Jack na ninada magi makhutta fajiliba adu try tawduna nanthokpa ngambra yengu hairami maduda nina lakthokpa ngamlamde adumna mabani hainaduna leiringaida dal adu laktuna ninagi makhut adu thadokhi aduga Jack ki punsiliva thaurising adusu thadoki adumna tawnaringai aduda Pana dalda tena kablaktuna dalgi manangan na panki. Adubu dalna ninabu kallu haiduna Jack adu mafam adudagi thadoki. Pana hanna ten adu kapsilaktuna dalbu amukkasu tena panki. Aduga pagi nupi laktuna pada khulai ama hulaktuna dalgi makhaurida yetuna dal adu sikhi. Pa amasung ma adu makhoigi mising adu sikre khanglavada sauraduna Jack amasung Ninabo hatnaba tanaki Ninadi mapanda tholaki adubu Jack di pana faduna grinder da hapchinduna hatnaba kanna hotnarami Maduda Jack na mahapukan binaba kanna laubaduda Ninana taraduna Nina mapam aduda amuk chenchilaki Ninana pabu faduna Jack pukanna hotnaki Ninana pagi makhaurida mayana chiktuna pana chaina khanglingaida Jack na pabu phuki aduga pa adu grinder da hapki pagi makhut namadu grinder da chapkhaibadu mana uravada nungthang amana Jack ki mabukta thomduna pabu kannabu hotnaki Mana magi nungthang aduna Jack ta thage tawringaida Ninana press tawnaba u adugi switch adu on tawduna pa amasung ma adu grinder da changhanduna hatkhi Asumna Jack amadi Nina mamangda Kimberly na thaurakhiba car adu thauduna mayumda halakhi adubu sahing chaba sing adugi macha adudi hinghauri Asumna film asi loishili Film asi mayamna loiba faw yengibagi damakta hainingai lektana thagatpa phongdukchari mathangsu mayamgi nungairaba film kaya puduna lakchage